Nupi butamthina phubaga mari lenana Bharatiya Naya Sanhita 2023 gi makhada saknaraba Manipuri film actor Gokul Athopam gi mathakta First Information Report FIR pankhre hadi Litan Sire Khongda ungkhatnaba di leiri haina phongdorakre Ukrul district labida gari sing chatok chasin tawba hawrabusu phurup anigi lusingba singi marakta punna phaminaduna wari sanaraga lamgi sayatnabagi matangda wari sanaba laitribana haujiksu Litan Sire Khongda ungkhatnaba phibam ama haujiksu laide hari haukiba February 9 Litan Sire Khongda yummai thanaba yauna pamdaba thodok sing thokiba adugi matungda lanjena kiba khunja sing haujiksu irang thorakadra haibagi akiba leibana mayumda hanjinnadre hari Litan Sire Khong kaithel haujik khuntaklan Siri amasung security personnel singna khudum chalaga leiri tangdulai tadaba phibam asi yenglaga Indian Army State Police amasung CRPF yauna security gi miyasing misamyam aswaingam yawhandanaba ngak senbagi thabak sathare Litan amasung masigi akoibada leiriba khunsing asida ingtapa phibam hanjinba malabasu miyamgi marakta ungkhatnabagi phibam de haujiksu aduma wangle nupi sing haujik mikum nahum singna leibaga loinana khunda singnaningai oibama ongda mitop sing sanglakpada khamlaga check tawbagi thabak sing sathare haide marasida hanage Kathoge President Z Masungmina Hai Tangkhol Nagalong Assembly na Litan Sire Khongge wathok ase yasenaba tawre haina phongdokhiba leikhrabane khun thangnana leiriba Kuki khun singna kathok khungi miyamgi interest adu ikai khunnagadabane handak thokhiba irang aduda punna yum chamaga ama maina sakhe masagi manungda tangkholgi yangkhaini thoi ama ta thokhe ama ata thokiba aduda tangkhol singge oina imung yangkhaini thoi dukan taret amasung Kuki gi yung nipumapan amasung government quarter mari maina sakhe haire Litan Sire Khong committee convener Roxana Hai haujik tangkhol satruk hena mayum leitana IDP oina leiri amasung khunja sani yangkhairom Litan Sire Khong relic camp ta changjapam lauri mafam aduda Assam Rifles Nepal suba Bihar regiment taret suba Madras regiment JNK mari suba Maha regiment State Police BSF CRPF RPF ki miyosing TM kasong khundage Mahadeva fawbugi lambi asida ngak selaga leiri marasida MLA Ukrul Ram Muibana DC Ukrul galoinana sanai kaithelda nahan thokiba thodo aduga mari lenana khungi phibam yengsin ki hairi laikhidraba MLA Bungjagin Palte da Governor AK Balana ikai khumdaba utkhre Thasigi kunmathoida Delhi Mandata Hospital da aro yahib tan khraba laikhidraba MLA Bungjagin Balte gi bafam da Manipur gi Governor Ajay Kumar Bala yauna laga ke official singna ikai khumdaba utkhre Thalot Kendra gi mihut ama oina BJP dagi karakhiba MLA Bungjagin Balte 2023 gi May 3 dagi thokiba irang asida soktuna lakana rakhibane mahaki thawai yawdraba haksang nahan Mizoram gi Aizol phawba flight ta poraktuna Aizol dagi Churchanpur tamna ambulance ta porakhibane mahaki famda miyamne kai khumnaba uladuna laikanakhe mahana laikhidabada awaba mayokna hawraba imung manunggi awabada Manipur gi Governor Ajay Kumar Balana saruk yaraduna ikai khumnaba utpa chatkibane laihawriba imung manungna thawna leida leinabasu phongdokhe mahaki thawaina lairamlenda inglasikna leiba oirasanu haina su Governor na phongdokhe Governor gi khongsadada Security Advisor Kuldip Singh su saruk yaraduna laikhidraba MLA Bungjagin Balte gi mafamda lei amadi sel khudol tamduna ikai khumnaba utki haire Khongjang mapung phana sagotkani hana lupsingna phongdorakre irang asina maram oiraga lawpanba ngamkhidaba lawpham singi pifam thopa compensation athuba matamda pithoktrabade lawmi singa loinana akanba khongjang sangsilagani hana kokomi farmers wing na phongdokiba wafamado moirang kendra apunba lawmi sinmi lup amasung nupi lupna sagoli haire Moirang Kendra apunba lawmi sinmi lup ki secretary na thatrokpa cherol amada haribana Kaloki irang na maram oiraga Bisnupur district ki manung chana leiriba ekar lising manga henbagi lawpham singdagi sahi ahongi lakadaba phawbot lak tara manga henbagi phawsing Kukina manghan khrabane haujik sumaitei gi lawpham kya security force na ngak selaga Kukina law palaga leiribane adubu lawpu oirba maitai sing security force na thengbadagi lawpham sing sangba yadana leiri masida sunatana lenga ki maikai dagi irang na maram oiraga law pan khidaba lawpham sing asigi compensation haujik su pithok tana leibadana tana lawpham sing da sangba yadaba amadi
ꯂꯧꯐꯝꯁꯤꯡ ꯀꯟꯕꯤꯗꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯩꯇꯩꯒꯤ ꯂꯧꯃꯤꯁꯤꯡ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯁ ꯋꯤꯡꯅ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯇ꯭ꯔꯕꯗꯤ ꯂꯧꯃꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯂꯧꯃꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯁꯨ ꯃꯤꯈꯜꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯍꯧꯖꯤꯛꯇꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯁꯨ ꯚꯣꯠ ꯅꯨꯃꯤꯠꯇ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯌꯥꯎꯅ ꯔꯦꯟꯗꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯈꯜ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡ ꯅꯤꯡꯊꯤꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯁ꯭ꯇꯦꯁꯟ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯃꯄꯥꯟꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯉꯥꯛꯂꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯍꯜꯂꯤ꯫ ꯁ꯭ꯇꯦꯠ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯁꯨꯡ DGPꯁꯤꯡꯗ ꯉꯔꯥꯡ ꯊꯥꯕ ꯆꯤꯊꯤ ꯑꯃꯗ ECꯅ ꯍꯥꯏ ꯇꯨꯡꯗ ꯄꯥꯡꯊꯣꯛꯂꯛꯀꯗꯕ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯁꯤꯡꯗ ꯚꯣꯠ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤꯡꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯁꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯒꯅꯤ꯫ ꯃꯁꯤ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯔꯒꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯌꯥꯎꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯔꯂꯥ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯄꯨꯗꯨꯆꯦꯔꯤ, ꯑꯁꯥꯝ ꯑꯃꯁꯨꯡ ꯋꯦꯁꯠ ꯕꯦꯡꯒꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯥꯔꯝ ꯄꯨꯂꯤꯁ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯨ ꯃꯤꯈꯜ ꯃꯅꯨꯡꯗ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯉꯥꯛ ꯁꯦꯟꯅꯕ, ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ, ꯚꯣꯇꯔꯁꯤꯡꯒꯤ ꯑꯀꯤꯕ ꯄꯣꯛꯍꯟꯗꯅꯕ ꯑꯃꯗꯤ EVM ꯁ꯭ꯇꯔꯣꯡ ꯔꯨꯝꯗ ꯊꯝꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯤꯡꯅꯕ ꯄꯣꯛꯇꯅꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯍꯥꯏ ꯑꯅꯧꯕ ꯗꯤꯔꯦꯛꯁꯟ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡ, ASPꯁꯤꯡ, ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯁꯤꯡ, ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯛꯇꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ Manipur Building and Other Construction Workers Welfare Boardki Recruitment Ruleski Record Phangdre hairakle hari। Manipur Lengaki Skills Labor Employment and Entrepreneurship Loisangi Makhada Salairakliba Manipur Building and Other Construction Workers Welfare Board MBOCWWB gi matangda Right to Information Act 2005 ki makhada hangkiba wahangsingi paukhum marilenaba authority na piraktabadagi wahangsing asibu hangbaga loinana marilenaba documents sisu pibiyo हाइजकिबा RTI एप्लीकांदा मथंग वकालकोदगी मणिपुर एनफोर्समेंट कमीशन यौरक्लबा वहांग अमगी पाखुमदा बोर्ड असिगी रिक्रूटमेंट रूल RR गा मरी लेनबा रेकॉर्ड अमता लेंगाकी लोइसंगदा थेंगनद्रे हाना पाखुम पिरकले हारि वहांग सिंगसी इदुलबुंग PS की मनुंग चनबा कियांगै ममांग लेकाइदगी कोइजम तोंबा कौबा एप्लीकान अमना April 21 2025 द बोर्ड असिगी मरी लेनबा ऑथोरिटी दा हंगकिबने अदु बोर्ड असिगी मरी लेनबा ऑथोरिटी की माइकैदगी पाखुम पिरक्तबदगी एप्लीकान asina mathang wakalatuna Manipur Enforcement Commission na appeal case number 92 of 2025 K Tomba versus SPIO Under Secretary Sli and Under Oina Lokatuna Wales Tharakli Bani Hari Panbayabdi Manipur Enforcement Commission Board asiga marilenaba RTI gi khuthang da hanglak paw hangsing gi pakhum suna lokalaga board asigi matang da oibanina manare haiduna common oina satharapa appeal case ani asigi aroiba hearing thasi kunga tarukta पांथोकनबा मांगजौनना लेपख्रबनि हाइरे नुपी मसिन मनाउनो चलाइरंबा सेक्स रैकेट थुगाइख्रे हारि नुपी अनिना तोंगान थांगलपा वाकतसिंगी मतुंगिना मरि लेनबा ऑथोरिटी सिंगना थी हुंबगी थबक चथबदा भोपालदा नुपी मसिन मनाउ अनिना लुसिंगदुना गेंग खुतपु अमना चलाइरंबा सेक्स रैकेट थुगाइबा ngamkhre हारि एजेंसी gi पाउना फोंदरपदा वाकलखिबा नुपी मसासिंग अदुना मकोइबु भोपालदा थबक पिगने हाइदुना थाजा हलगा ड्रग पिजदुना मियोय क्यादा रेप तौहलबा मतुं नमफुदा मखोइना चलाइबा सेक्स रैकेट अदुगी मखादा थबक तौहनके हाइना फोंदोरखिबने नुपी अनिसिग वाकसिंग असि असुकि मतिक मानबना मरम ओइरगा मरिलेनबा सिंगना थिजिनबदा अफ्रिन अमसुंग अमरिन कौबा नुपी मसिमनाव अमना सलाइरंबा सेक्स रैकेट अदु थुगाइबा ngamkhribaga loinana masimanaw asi phare अमसुंग मखोइगी गेंग खुतपुगी मियोय अहुम ऑथोरिटी सिंगदगी लोतुना लैख्रे हारि विक्टिम मोरिबि सिंगासिना थबक फंगनगनि हाइना थाजाहलगा असुमना अरानबा थबक तौहनबा होनरेबल सिंगदगी सेक्शन बियो हाइना सो अपील तौखे उत्तर प्रदेश द युमई चाकपदा अंगांग मंगा यावना तारुक सिरे हारि उत्तर प्रदेश की मीरठ सिटी द थोकिबा युमई चाकपगी थौदो अमदा अंगांग मंगा यावना मियोय तारुक सिखिबगा लोइनाना नुपी अमना सोकले हाइना पुलिस ऑफिशियल अमना फोंदोखरे मीरठ की सुपरिटेंडेंट ऑफ पुलिस अविनाश पांडे ना फोंदोरकपा मतुंगिना युमई चाकपगी थौदो अदु ngarang numidang pung 9 lom tabada सिटी असगी
Kitwai Narda Leba Lisadi Get Area the Tokibane SP na haiki mai chakpagi thaudok tu da mioi taret sokpadagi Meerut Civil Hospital da pukhatki adu makoi tarukti sina purakle hana Dr. Singna laukhthoki haidi mai chakpagi thaudo adugi paw makoi na namidang pung 9:54 tabada phangki hana phongdokladuna hana haiki paw phangbagi khudakta police amasung fire brigade ki team sing thaudok thokkom da sanction baga loinana maidu muthatke maidu electric short circuit thokpadagi haurakhiba oiramba yai thajanari hana phongdokladuna SP na haiki thaudo adugi matang da hauzik thigatpagi thabak chathare hare Maoisingna phumlamba IED pokhaibda Jawan Sokle hare Chhattisgarh gi Bijapur district ta Maoisingna phumlamba improvised explosive device IED ama pokharakpadagi Special Task Force STF ki Jawan ama Sokle hana police ta ngara phongdokre police official amana phongdopagi matogina security force ngi apunba kangbu amana operation chatharingai thodo adu ngara Bijapur district ki kha thangba saruk ta leba forest area ra thokibane STF ki Jawan aduna soiduna net lobodagi pressure IED du pokharakibane hana phongdokloduna mahana haike thodok tu da soklaba Jawan adu hospital amada pokhakhre panba yabdi Bijapur yauna district taret na saba pastor region ki manung hanjinba mafam singda Maoisingna IED sing phumlamba amasung pokhaibagi thodok toina thoklibane hari January 13 tasu Bijapur district ta Maoisingna phumlamba IED sing pokharakpadagi security person taramathoi shoki masigi mamangda January 19 tasu Bijapur district ta Maoisingna phumlamba pressure IED ama pokharakpadagi mioi ama sikhibaga loinana January 5 dana district asimakta da nupamsa ama soki haina phongdorakle